अहानबद मरुइब पाव मोइना मणिपुर की होम मिनिस्टर गोविंदा कोंथौजम हंदक्ता इकुई कुइदना कोकी मिलिटेंट्स ने लांदारखिब जगह अदुर संक्षिनखिबगी वीडियो फुटेज ग्राउंड सिचुएशन येंगनबगीदमक्ता गोविंदा कोंथौजम ग लोइना नगा एमएलए अहुम मैते एमएलए अहुम अमसु मुस्लिम पंगल एमएलए याउना हारिब जगह असिदा संक्षिनखिबनी land the same I will soon alone, Dialoga, Tashinagi Bangakan, Masisi, Akui, Tim Hana Honorable Minister of Yamava, the Shoti side, the one figure for the Alon side, the Longi and Nasu side, and the Ram side of the Yam to put Yamba have a similar in the Honorable Maring around the Ibu Salam from Philip. Pun lang sa si Honorable Chief Minister na ako'y si ngarang ba kung si yung na ako'y sa payadara hay na hay na ako'y nagtang paulo raga kudak election mo matamda ako'y yobang ng madrang amoy ra hay si pau raga ako'y sa siya na si mo na kung taray impal si laksa lai si impal on da sumangay pwede da sumangay ako'y awa na mayam lang ba sa ako'y former minister hay awana mayamnamba singda sawana mayamnamba si matam na dum ko adu ko na masi yamna sectionna yamna singna yam haina akoi chatpa mathau tai adu ngasai haibi ba mayam ga pam lo ko khangjare ko ji samra phal lok ko gi dinga Khul singde attack tobagi thawong kandem amadi nungai taba phungdok ngarakli Nanme taret ki nungalamdai de Kamjong district ki manungsana laidiba namli wangli asang kulen amadi z sorora pdf amadi knab ani punduna tawrakhiba attack ta Khul community gi yumsing mai thaduna misa miyam kayabun asu open nanghan khiba amadi khara man hingna phaduna pu khiba thawdu odu Imphal East District United Clubs Organization na akan mongda nungaitaba phungdok narakli Ashigumba matung huktaba thawdo oshida sienariba PDF amadi KNFB gi miyoising India government amadi Manipur government phaduna matik saba serak pigdabani satharak liba thawong ashidi Manipur da puna khundaminari yellow fruit singbu muthatna ba amadi manghana bo thawoni India government suspension of operations through the laidiba narco terrorism bu ifong fongna sawatuna Manipur bu thugaina bo honabani Hariba thong sing asi leptana makhatana satharaklavadi Manipur miyam ga loinana isana iromdom lepsana bi ki phire phawba lawrakani haibisi India government na khangadabani hari amaromda Kangpat Khulen Village Authority Kamjong District Thadorak Pasirol Amanasu May Taret ki ayu angan bada Burma based over KNFB PDF militant singna Kamjong District ki manung sana laiba Kangpat Suro Namli Amadi Wangli Village singda cross border terrorist attack sataduna kaithel yauna yung kaya mai thakiba amadi miyoi kya sopa nangan khibegi thawang adubu akan mamongda condemn torakpaga loinana cross border terrorism thingnaba amadi mafam aduda lairiba mara laijadraba citizen singi santi amadi safety soidana lehananaba darkar oiba security measures sing lokhutkadabani hairinasu pausda makhatari UAE की एयर डिफेंस न मिसाइल ड्रोन थ्रेट सिंगी पाकुम पिखरी अहुम सोखरी यूनाइटेड अरब इमिरेट्स UAE की डिफेंस मिनिस्ट्री न लेबास की एयर डिफेंस सिस्टम सिंगना ईरान की कबलकपा बैलिस्टिक मिसाइल अनि अमसुम ड्रोन अहुम थखरी अमसुम यो अहुम सोखी हैना इरान निमित्त फोंदोखरी मिलिटरी स्टेटमेंट अमगी मतुंग इन फेब्रुवारी थादा US Israel Iran lan hokipa matamdagi lewas gi air defense system singna ballistic missile songwa ga yankhai ga mathoi cruise missile kunga mapan amasum drone lising ani ga sani ga humpu ga humdoi thaki hari drone amasum missile sing capsule lakpa haujuk power UAE da tuan ba nationality singi miyoi sani ga kuntra soki haina military gi statement aduna haki
threat ama hekta thengnanaba amasum leibak asigi sovereignty security amasum stability ngak senanaba UAE na mapung fana thorang tawraga lei haina statement aduna makhatana phongtokhi leibak asigi air defense system singna leibak asidi Iran dagi kapsilakwa missile amasum drone sing ningthina mayoknari amasum leibak asigi tuan saruk sing tariba makhol sing adu missile sing amasum drone sing marakta kapkhai begi makhol sing haina su ministry na statement ma su phongdokhi UAE da nauhonara missile amasum drone kapsin begi wahauda UAE amasum Iran gi marakta nauna unkhatnaba sing thoklingai amasum Israel amasum United States Commission oidanaba Tehran gi maikai digi akanba warning sing gi marakta phibam asi lakmani UAE na Iran buleva sida hanjin attack tawbagi maral siri dubo Tehran na hanjin yaning da bas phongdorakli mayamna toina hangduna lakpa bio 360 gi kosing karamba matamdagi haugaduina khawrangna ngainariba a detail makhad reizari NET 2027 gi biology foundation course sarjayentagi bio 360 NET success center da lakliba June gi first week tagi hauzaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yamna special oiriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong chaba pijagani hauzamak pau phobiro akhoi telephone number di 8575587677 ni akhoi gi address na kaisampat leimajam laikai len 3 ni Kamjong thawdoki matangna kokomi gi wafam kohurna yaningdaba phongdorakli Kamjong thawdoki matangna kokomi na Indian citizens singi mayokta foreign based group singna cross border armed aggression sathabagi ni haina phongdoki bu wafam adu miyam bulana lamjingbani haina Kuki Organization for Human Rights kohurna phongdorakli kohurna ngarang press thadorakpa chirol amada Kuki jau miyam bu foreigner ni hairibasi yabangam loyamasum Kuki jau singasi transborder indigenous kanglupni loinana India Myanmar amadi Bangladesh ki international boundary singda essential homeland ni have the takle hari kokomina legislature amakaki verify tawdabu wafam yumpham oiraga ningthina thijindana kamjong gi thawdokpu national security oina pukhana bohonari masigumba wafam singasina miyam gi opinion semgana bohona basi tawredabane hari kamjong gi thawdo du local oiba wafam masa amadagi pakthok sakthoraktuna community conflict oirakhibani Haukibasai ahum lom sida urkhul kamjong region da leiba tuan koki khul singda hanjin attack sa tharaktuna aki tujung pokhali amasum lanjina hali khul sing adugi manungda litan saraikhong yaulen patlaijau mulam songphel makot lansa khoikai molen gampal haijang amasum phungtha yawi hari Khul kyara thukliba thawdoksing asigi matangdadi kokomina tumina laisili dubo Myanmar dagi infiltrate torakle haina akaknaba nungaitaba wafam phongdoi haina su kohurna kokomigi mathakta maral sirakli me taruki mamang urkhul kamjong sector leba koki khul sing attack sathabada NSN Eastern Frankie Kedar sing yawi masi Myanmar gi Sagaing division dagi Kaisan Rongyon Naga kowa nupi amana Hongbai gi thagok tu da leikitaba Kedar singi manungda Myanmar gi Kaisan buklomdagi ni haiba wapam phongdok palekri hari Kamjong thogduki matang independence investigation am sathanaba demand tawraduna enquiry adu Manipur government yawandana amasum English singaniga kungo homdoi gi armory digi khulai lut tawkiba arambai tengol gi activities sing NSN sianaba attack sing amasum kokizo misam sing sukwan bigi thogdok sing yahon gadabani kokomi asi athingba leiraba Meetei insurgent group singa mari lenaba civilian platform ama oina thabak tawri hensu maral sirakli CDF Kedarama Chusampura Pari Kamjong district ki namli wangli amadi Z Soroda PDF amadi KNFB na akan mamong attack sa takraba matung ngarang Chusampura gi Sinland Defense Force CDF ki Kedar na haba ama pare heri Police tagi phama paw na hariban security force na paraba CDF ki kedaradu Chusampur gi Jobeng gi Lalthang zone allies Zone kawi mak Myanmar based of CDF Donjang group ki kedar ni haina su paw man makhatana report tori
अमरम नंगमखैद लेब खुल अहुम एटेक चथरक ख्वाइदगी लेबक थीबने है सरकार की वाफम लाखली था की तरह की नुआलमदाय कामजोंग डिस्ट्रिक्ट की मनुंग चनब ngamखैद लेब नामली वांगली अमसुम सोरो खुलदा अफब मखल की खुलाई सिजिनदुना एटेक चथरखिब थोंग अदुबो Coalitions for Indigenous Right Campaign सरकार मणिपुर अकन ममोन यानिंदब फोंदोकपग लोइनना लेबक थीबने हाइना फोंदोरखरे हाइना पाउसना मखाताना फोंदोरखली तेंदन असुम म्यामना थमजगे दुगा मखाता अनौबा अपडेट म्याम पुन ngai मिनसेना चैनल सिगी माइकेरिगी म्यांग फमदा मखाताना थमजरी